ꯀꯨꯝꯖꯥ 1990ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯣꯔꯦꯗ ꯃꯤꯇꯩꯁꯤꯡ ꯂꯩꯔꯛꯂꯕꯅꯤ꯫ ꯃꯣꯔꯦꯗ ꯃꯤꯇꯩꯁꯤꯡꯅ ꯍꯟꯖꯤꯜꯂꯛꯄꯗ ꯀꯨꯀꯤꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕ ꯅꯠꯇꯦ MCM꯫ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜꯒꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ ꯀꯦꯁ ꯂꯧꯈꯠꯂꯦ꯫ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯇꯝꯊꯤꯔꯕ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯂꯤꯕ ꯃꯤꯇꯩꯁꯤꯡꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯐꯣꯡꯗꯣꯛꯈꯤꯕ ꯀꯨꯀꯤ ꯏꯟꯄꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯅ ngahan thorokpa cherol adugi mayokta Manipur laingakna FIR case ama register tawduna lawkhatkhre haire. Kuki inpi Tengnopal district ki maikaidagi hojik thokliba wathok asigi waroisin ama puraktriba phauba moredagi lanjena khraba mitai singna mafam asida hanjilakpa yaroi haina phongdokhiba wafamgi paukhumda Mitai Council More MCM Manipur gi General Secretary Laisangthem Brojendro mitai na thorokpa cherol amada Kuki inpi Tengnopal gi maikaidagi ngahan phongdorokliba wafam asida angakpa amasong nokningba phawi haire. Cherol asina hai kumja 1990 gi mamangdagi moreda khunda leitaduna leraklaba mitai singbo mafam sida amuk sanglakpada makhoi gi ayaba lawgadabagi matagum nganglakliba si ngaktaba ngamde. Manipur gi Manipuri singna state asigi mafam amada hekta leibagi hak lei adubu mana lainingbana mi adugi makha polle maram asina moreda mitai singna hanjilakpa ibase kukidagi ayaba lawgadaba natte haujik sathariba kanglup ki muknaba sigi khongsat ki makha pongadabani haire. Ngarang nahan khaktamak Myanmar dagi ising ichawgumna thomjilakpa kuki singna Central Government ka chanari haibagi matagum Manipur gi mitai singda usitaba thawaidaba tawbade apangbagi thawongne. Manipur gi mitai apumbada singna bagi mahai nakhoi soidana thuna phanglaklagane kanglup masel nungsi sanana hingminnabagi nungaibado kanglup khudingmak na khange adubu kuki de ngaihak leraga nagaga ngaihak leraga tamilga ngaihak leraga paitega onsinarambadage haujingna amuk mitai phurupta landa sinduna punna hingminaba pamdaba makhoi khaktagi lamdam ama sembagi wakhal oiroidaba manglanne matam manghangano asumna tawrakani khaludaba mitai singna ngasidi isagi yum thadoktuna iramdam Manipurda refugee oire adubo apangba mitai kaya mikap thoganbiba wakhal manarudraba mitai kaya bo lubanba amade tungi policy plan semjanabagi tanja pibibagi damak makhoi bu hanna thagachari haire. Loinana aikoi kanglup amatadasu singnaba pamjade iyumda hanjinbada kanadagisu ayaba lawbugi mathau tade haire.